Manipur top channel gi mai kai gi maru oibi I pausung mi amna thamjigi hanbada Manipur gi irang narco terrorist na funding tawpi illegal kuki sing na thoan bani haiba MNF na kawridabani Myanmar gi illegal immigrants sing yauna drug amasum khulai pusilak thingna ba internal security amadi defense kamari laina center na border khana bo honari basiki mayokta phongna leptuna masigi mayokta leiriba anti-national party am oiriba Mizo National Front MNF na Manipur manung ki webo wafam da leptana khut thingzilakli ba si khutak tel tokna ba sarkar gi mekedi gi akan bo warning tokre loinana Manipur da thokli bi irang asi narco terrorist na funding to illegal kisingna thon bani haiba MNF na kawro da bani Manipur da thokli bi irang asi ga mari lainan handaki assembly mikhalda maithi khraba Mizoram gi minister amagi political party oriba Mizo National Front na minister N Beren gi mathakta allegation kya tawraduna mafam laukthokna ba phongdokhiba wafam amabu yamna kana react tawraduna Manipur Sarkar gi Directorate of Information and Public Relations gi matangda thadorakhiba sirola mana haibana Manipur da hauzik mayoknari bu conflict asi Myanmar gi ain kaina sangslakiba illegal immigrant amasum drug kamari lainai haiba MNF na khangadabani hauzik thoklibi irang asi Myanmar gi sanglakiba Myanmar gi sanglakiba narco terrorist na funding tawba koki illegal immigrants singasina lamdam asida khunda sinduna popi pambi thabadagi tholakibani English amaga samapan ga humfu ga mapan gi matamdagi hauzik phawra kangpokpi tengnopal Sandel Susampur amasum Phezolda hana bele satrek kunthraga mathulairam-badagi lising amaga satruk kunga mari de hengkre Tamenglong none senapati urkulamasum kamjong district hariba nagasina namna tariba khulasi hana khul nifuga mapalairam-badagi khul samga ga humdraga taruk de hengkre anaubu khul singasi kuki tabi area sin hengalakibani mapung oina umangi saruk sing kokthoklaga khunda laita haslakibani Mizoram government gi maikaidigi state asida lairiba Myanmar national sina government ki ayaba yaudana lamlaidana ba karbar tawduna ba madi adara madi voter list enroll tawbuda athing yauna gari license pibdi yatri Manipur government amasiga samana illegal immigrants sing taken tawna ba honabada khut thingjalakui gi maram karigino Mizoram da mito khandok pi base year si 1950 da oiri aduga Manipur da 1961 oiri 2017 dagi hauzu power Manipur government war on drug campaign sa thaduna international market lupa crore lising khumfurong ko gedaba drug sing mankhre Central government gi agency singi mateng amadi state government honabadagi state asita drug puthok pusin tawbigi sang asi handakre aduga Mizoram da hauzi ain kaina nongmai maru amasum drug na singbigi international transit route am oiri state asida hauzi lairiba chief minister N Berena lusingba government asina santi amasum mau sagi phibam da hanjina na bohonari relief camp da lairiba miyoi lising humfu rom da sana thana ba masum pirol sing piri Police armory dagi lakhiba khulai sing fagana bohonari sensitive oiba case sing misang mikhai naidana investigation tawnaba NIA amasum CBI rishinari Manipur government gi maikaidigi North East India si mapale bak singna makhoi interest ta thugaina bohonarak yaroi asigumba wakhalon da thabak tawriba lanai mioi group natragana organization sing logoeba akan be action mayukna gani haidene su paus da makhatana phongdorakli atopa paamana Manipur irang laksinana ba tharakhiba army amadi paramilitary force sing mathau tawdri haina singi lup sing yauna homa amadi defense minister wakatkhre mamang sai English singani ga kun go homdagi me homdagi Manipur da kuki jau terrorist sing na maite gi mathaka landa aduna kanglup ani gi marak tholakhiba lana su laksinana bani haina Bharat Sarkar na Manipur da tharakhiba Bharat lanmi amadi paramilitary force sing lan soknari ba kanglup ani gi marakta leptuna lan khamdokki muhutta kuma yengduna lairi asiguma central force sing asi mathau tawhona na ba matam sana mi yengsang biu haina yeng pok pi masum akoibita tari ba singi khul singi lup sing yauna lup tare na Union Home Minister Union Defense Minister masu Manipur gi minister da memorandum pi duna wakatkhre hiramasiga mari lendana press da phama paw gi likhulama gi matungina Laikot Kombeles ki chief Laikot Faizol Village ki chairman Laikot Kharam Village ki chairman Yang Pokpi Village Committee ki chairman Thamna Pokpi Development Committee ki secretary Sabung ko Khunau Village Development Committee ki president amadi Development Committee Sana Sabi ki president kuyek piduna Home Minister amasum Defense Minister da pisin kiba memorandum amada Yang Pokpi ki akoibita tariba Laikot Kom Village Faizol Village Kharam Village Thamna Pokpi
Sabungkhok amadi sana sabina singba khul sing asida lairiba tongan tongan kangluki khunja sing ningsing thoktraba matamdagi nungsinana amana amagi mateng pangnaduna laiminare hairiba akoibada tariba khulsingi manungda laikot kom laikot kharam hairiba khulsing asi manipurgi schedule tribes singi marakte yawba kom amasum kharam furupna khundaba khulsingi furup ani asi mamang sahigi medagi tholakiba kokizaw amasum maitegi marakta sathariba lan asida yawdaba khangamne adubu santi pamjaba kom amasum kharam khunja sing akoiba khulsinga nungsinana santi oina laiminarakpa adu Sangram Singh haina khangnaba singthakta koki militant singna bunker sajalakpadagi ngasidi akoibagi santi da khale kom amasum kharam khul singasi Sangran Singh singkhong tab khul singne singthaktagi koki sing kumtharalaga koki khulai paiba singna maitegi khul kaya nakna kom amasum khunja singna khundari mafamda bunker sajalakle masna maram oiraga koki singna maitei de attack sathaba matamda kom amadi kharam khunja sing yawbra haina maitei da singna balehale matang asida irang lakshnana balakiba central force na koki militant singna bunker sajindra ain kaiba thabak sing chathabada usinnadana laide koki militant singna Sangran Singda bunker sabasi November 15 da khunja singna khangnarakibani makoina bunker sariba mafam asi Khamelo Goltabi Reserve Forest ki manungdani hiramasigi matangda khunja singna mari lainaba singna wakatkhre matung November 13 ki ayuk pung 8 ga makhairam tabada army gi team ama laikot khulda laklaga koki gi bunker lakthok hangani haina thajaba piramki loinana khul gi naha khara gi phone number lawduna pau phaurakki hairamki adubu madugi ona na tainabada November 13 ki nungthil pung amaga makhai tabada mobile number 8360655348 tagi sanung koki khulgi ni haijaba mana koki gi bunker lakthokna ba army da takpadu handokadabani haina kialaki maram asina laikot village da laklamba lanmi ki personal singi thawong atu yamna kudong thiningai oiba thawong amoire makoina koki militant singda kom amasum kharam furuki miyoida kihanba madi khulgi lantum mang takpi yai haina kihanbigi thawong sa tharakliba simangna lamdam asida thoklibi irang as central force na nakalamada tongsinuna thabak tawrabra habigi signaba lairi mamang saigi medigi khamelok Goltabi Reserve Forest Range ki atoponakal sanasabi thamnapokpi yang pokpi santi khongbal amadi sabungko khunawda lairiba praja sing ngasi phawba koki militant singi attack ki awaba mayoknadana lairi Central Force ki mamangmakta Reserve Forest area da koki militant singi bunker masing thingamdana sagalakpada thingnaba honadriba karigino lanmi gi mamangmakta da koki militant singna makhuta khulai paiduna akiba laitana koisa satuna lairi madugi ona tainabada maitegi khunja singna masagi khulda sathok sin tawbada athingba piba goloidana National Highway 202 da sathok sin tawbada akan mamongna check tawduna question senabagi thabak sathari haukiba November 13 gi nungthil pung mapalom tabada koki militants na singthaktagi singkhongda leiba maitegi khulsingda akan mamongna attack toraki maduda police amasum BSF na khunja sing sapagadaba mafamda puthoraki adugo singthakta leiba Indian Army personnel singna khulai paiba koki militants singi attack adu lephanana bo honabagi mahutta National Highway 202 da tampakta kumtharaklaga Kesper gari lambi da phaijinduna khunja sing sathoksin yahandana thamlaga koki militants singna free hand thaduna apama mongda attack sa than khiaina pena wapum wakachiro ladura phongdorakli Masi kaktanatana Sangran Range na November 13 tangkhul masa amasu koki militants na numaina kaptuna sonki adubo maphamadu taba army officer na thaba amata lakhiti koki na nongmai kap laiti haina lana sandoraki miphamadu da posting taba BSF personnel sunadi koki militants na numai kapi haina report taraki maram asna Manipur irang lakshna bara sarkar tharakliba Central Force ki marakti yawriba army personnel amadi paramilitary force in state asigi santi hanjin hananaba thabak tawribra natragana irang sakthok hananaba mating pangba laklibra haibadu Union Ministry gi makedigi yengsanbiu praja miyam la usit thawoidabagi hendoktuna CRPF amadi BSF personnel phaw usit thawoidana ngang sakhiba brigadier PK Singana lusingba army personnel sing mafam asidagi lauthokpi ko haina lup taret ki makedigi apel toraduna koki militant singi bunker amadi makoina army gi mamang maktada komna setok sintawbagi drone gi video footage amasu memorandum ga konana pisnikre haidenasu pawsta makhatana phongdorakli Makasa tharak point to papaw mana AC na NIA gi case nipan Guwahati da transfer tawkibadu da arambai tengol gi lusing poral korongan basu yawre korongan ba khuman phanana ba NIA na kupsen senaba hore
Supreme Court ki yathang matung ina NIA na paiba criminal case nipan Imphal ki Guwahati da transfer tawbigi ayaba pikhiba dugi manungda case ani da arambai tengol gi lusing purel korongan bu khuman gi maming chenabadigi National Agency sina phana bu kopsen chenariba miyoi sing gi manungda arambai tengol gi lusing bu sisu yawri NIA na lokhat pa ahan ba korongan bu khuman chenaba case asi case number RC03 2024 NIA Imphal tarik Mapan Thaani English Singaniga Kungamari under section 147, 148, 149, 186, 188, 307, 379A, 395, 504, 505, 506 Amadi, IPC gi section 34, UAPA gi section 18, section 6, clause 1, clause A of Official Secret Act Amadi section 25, 1B of Arm Act Haibasini. Atopa ani suba koronga mukhuman gi mazata palibu case asina NIA case number RC04/2024 NIA Imphal tari Mapan Thani English Singaniga Kungamari under section 147, 148, 149, 186, 188, 379A, 392, 120B of IPC, UAPA gi section 16 amasum 18 Arm Act 1959 gi section 25 clause 1, 1A 25A, AB, Official Secret Act 1923 ki section 6 clause 1 clause A haideba case ng asipali hensu paus no makata na pali makasa tarakpo ay nato pa mana district rollback ki tripartite to ng Senapati sa Tharaganeri Congress na state sarkar pairing matam na sem ki ba anaupa district taret handokata bani haina demand taro ki ba UNC galoy na hayang Senapati DC ki conference hall na kalahongi wari sana na ba hauna ba Senapati de sem sakre Manipur sarkar Bharat sarkar masum UNC gi marta sanagadori ba na kalahongi wari asi irai numita Senapati da amuk hauragani iram masiga mari lainana Union Ministry of Home Affairs na notice thokre Wari sanabasi da Bharat sarkar ki North East State singi advisor oiribe AK Mishra Manipur sarkar ki Chief Secretary Home ki Commissioner amadi Subsidiary Intelligence Bureau ki official ama saruk yagani hairiba SIB ki official asi English ngani ga nipan base ki IPS officer ni United Naga Council ki makai dana wari sanana basi lup asi ki President amasum General Secretary na lusingani UNC na CM libu Working Committee asida All Naga Student Association Manipur Ansam Naga Women's Union Amadi Naga People's Organization ki mihut sing yawani wari sanabasi hayang November 18 gi ayuk pung tarapta tabar Senapati DC office ki conference hall pangtokani haire nasu paus na makatari makasa tarakpo ina to papaw manamo India block Manipur gi lusing basing na Prime Minister office mamang na khongjang sangsing gadawri Manipur ki iranga mari lainana India block pi yauriba state sigi political parties singi mute singna haujik sa thariba polami ki dingthami pamanungda Prime Minister office mamang na khongjang sangsing gani haina lakthokre ngasi Imphal ki BT road ta leiba Congress bo na pangthokiba pawgi mipamamada wafam asi Congress CPI amadi CPI M yauna punna political party taragi apun political alliance amoiriba India block Manipur gi convener KS Santana phungdokhibni lakhokhibni mangna makha taraduna Masigi damak India block Manipur yauriba political parties sing na makoi gi central party leaders sing su pau phawna kre hairaduna athubada advance tima mahana satlagani hadi paugi mipamadu saruk yakhiba Manipur Pradesh Congress Committee gi President MLA Kemega Chandrana India block yauriba political party sing leaders sing Chief Minister N Birena Kerak hana all political party meeting kauraga political party sing na yanaba wafam sing adu hakthengna satlaga central government leaders sing da Thamak paikhatnaba takna si haijaba da ngasi phawba tabidabadagi Prime Minister Office mamangda khongjang sangsingbagi khongthang asi political party ki alliance asina lakholakpani haiba wapum tamki MLA Mega Chandran hai lengang na Manipur Prime Minister lakna bohona biu lakpa ngamna roi hairaga na political party kudimakki mihut sing Prime Minister Office ta kauraga Prime Minister ga unahan biu Tha taraga nipan helabi irang asida Manipur gi Chief Minister na Prime Minister natraga na Home Minister unaduna ningthina khannaraga state sigi phibam phagat hananaba phagat hanmangamdaba si lebak thibana ki mahak na hai tha sigi kunga manga da laimakhong da laiba yangai ga tere suba mountain division da thabak suba sakhibadagi ngasi phawba thiba khangdana leiriba laisram Kamal Babu sai yangai ga nipan bu laingang na athubada
ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯦꯞꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯑꯃꯗꯤ ꯃꯤꯐꯥ ꯃꯤꯐꯨꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯈꯤ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯍꯥꯏꯋꯦꯁꯤꯡ ꯐꯥꯎꯗꯨꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯋꯦꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯔꯤꯕ ꯏꯂꯤꯒꯦꯜ ꯇꯦꯛꯁꯁꯤꯡ ꯊꯤꯡꯕ ꯉꯝꯗꯕꯅ ꯐꯪꯂꯤꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜꯁꯨ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯐꯤꯕꯝ ꯑꯁꯤ ꯐꯒꯠꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯑꯃꯗꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯄꯅꯆꯤꯡꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯤꯡ ꯉꯥꯛꯇ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯤ ꯑꯊꯤꯡꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯌꯥꯝꯕు ꯃꯤꯁꯤ ꯃꯤꯅꯥ ꯃꯔꯛꯇ ꯊꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯌꯥꯝꯕꯨ ꯑꯗꯨꯃꯛ ꯊꯝꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤꯁꯨ ꯊꯤꯡꯖꯤꯟꯕꯤꯔꯣ ꯍꯥꯏꯅ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯅꯥꯒꯥ ꯂꯍꯧꯂꯨꯞ ꯃꯁꯦꯜ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯉꯁꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯁꯤꯅ ꯂꯩꯕ ꯁꯪꯖꯤ ꯚꯤꯂꯦꯖꯇ ꯅꯥꯒꯥ ꯂꯍꯧꯂꯨꯞ NSNIM ꯑꯃꯗꯤ ꯖꯤꯔꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯠ ꯐ꯭ꯔꯟꯠ ZUF ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯁꯪꯖꯤꯡ ꯚꯤꯂꯦꯖꯇ ꯂꯩꯕ ZUFꯀꯤ ꯀꯦꯗꯔ ꯈꯔꯒ IMꯒꯤ ꯀꯦꯗꯔꯁꯤꯡꯒ ꯈꯪꯍꯧꯗꯨꯅ ꯊꯦꯡꯅꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯛꯈꯤꯕꯅꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯡ 12 ꯐꯥꯎꯕ ꯈꯨꯠꯊꯣꯛꯅꯈꯤ ꯍꯥꯏꯔꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯅꯣꯅꯦꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯆꯪꯁꯤꯟꯗꯨꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯁꯪꯖꯤꯈꯨꯜ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ CSO ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯕꯅ ꯂꯜꯍꯧꯂꯨꯞ ꯑꯁꯤꯃꯛꯅ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ